ꯗ heatwave na Meeyoi 18 Sihankhre national disaster Laothokhre. Europe ta heatwave ke chaithek bayuk naringai chorak asida South Korea da su heatwave na Meeyoi kaya gi punsida hena kanba chaitheng pibaga loinana heatwave asida Sihankhre ba mi gi masing 18 yaukhre. South Korea da sabagi chang wangkhalakpaga mari leinena laibaga dugi president Lee Jae-yong na heatwave na mayok nariba miyabu hena achoba mateng pinaba authorities singda pautak pikhibaga loinena laibaga asida mayok nariba asi national disaster ni haina Laothokhre. Cabinet ki mifam amada wangangladuna president Lee na mahaki official singda laibaga dugi miyam ngak senbagi thabak paikhatnaba pautak pikhibaga loinena air conditioner jingba demand hengalakpa loinena power system singkup na yingsinnaba khangankre leibag asige enga sada honglakliba fibam asibu sunung nangba fongdokladuna president Lee na ka hena saba asi matam kharadi chathakiba yai haiki disaster response team na su khudong thiningai oiraba fibam sing asida check sinnaba pautak su piki.